Namdilong Da Ngashi Rapid Action Force RAF Amadi Atei Security Personnel Singna Protestor Singda CHATTHAKHIBA THAWONGBU LIANGMAI NAGA Council MANIPUR gi MAIKEIDAGI AKANBA MAWONGDA YANINGDABA PHONGDORAKLI LIANGMAI NAGA Council gi MAIKEIDAGI THADORAKPA CHIROL amada Namdilong Da Ngashi Protestor Singna thoklakhiba du ingna tapna thoklakibani adubu leingak asina ahenba force sizinaduna pamdaba thodok thokhankhre foothills area singa leidiba community singisu khongjang sangsinabagi democratic rights security force singa ka henba mawongda liangmai naga tarukki manungda victim oidiba amagi loina bisu asokapan nanghankhre maramaduna leingak na thupu matamda detain tawriba kunja sing thadokpiyu amadi maral leiba singi mathakta bharatiya nania sanitary section BNS 115 117 125 2023 gi makhada action lokatpiyu haina phongdorakli amadi UNC na taliba demand fangdriba fawba khongjang hanloi haiba wafamsu thamlakli